People's Revolutionary Party of Kangleipak samna Priprak haina khangnaba asigi maikaidagi serol ama thoroklei madudi Nupi Lallonba sing party da Changjarkkadabani malemgi laisauron civilization amangda sakhalakpadagi khongthang asida nupi singi mafamda lairik laisugi mangan phanghanba hengalaklabasu nupi gi mayokta chathaba amot anai misi mina kaya thorakpa loinana nupi bu lalonpot oina sijinaba miyoi kaya gi sangdi nongmagi iramdam Kangleipakta hengalakliba asida People's Revolutionary Party of Kangleipak Pribrakna nungnangba poi khunai ama saukhatpa imung ama saukhatpa haibasi nupi gi khutta yamna lei haibasi mayapna yanaraba wafamni adubu ngasidi lamdam asigi nupi khunaida lonna tapna laina laisat ama sanduroklibasi yamna cheksilhauba mathau tare Kangleipakta haukiba sahi khara asigi manungda nupi gi mayokta chathaba namja namtheknabadagi hauraga amot anaigi thodok sing thokpagi sang hengalakliba asi haksinna lauduna priprakna hiram masigi matangda kumna yengsinbagi tangai phadaba adu leirakle loilainga ki miwat minaina awasai thengkham thengna pirakpata natana ot naiduna hatkibagi masing asi haukiba sahi khara asida chaurakna miyoi lising nipanga samapanga maura humdoi henkhrabani masi loileibak India gi state amatada asumna sang wangba changsatta thokiba leite thawong asima Kangleipakpu hakthengna natraga nakoinana aronba agenda oina chatharakpa loilenga ki pandam amagi maru oiba saruk aduni tangkhun chanu ros maitei chanu manorama kayagi mikap mirau khonta mipaiba poklaba loilamgi pothokni amasung social security matpibagi mahaini haibasidi yaningai leitraba wafamni masida sunatana haukiba saisat tang 18 tha ama 2025 ningthaukaba numitki nungthinda singjamai oinam thingge leikaida leibi oinam ningon thoibi Elias pisak masa devi masagi sahi humphutara taruk pusu mahaka pokminaba maupa nupagi masa nupana mihat thina hatoklaba matungda masamaki phamung makhada phina yomlaga thanamba laikai miyamna thengnarakhiba thodok amasu handakte inaunawna thoklibani amaromdasu Kangleipakpu India gi natki pabhan nungda pusinkhiba matungdagi khunai gi hiram ayambada maning tamna amasung mapu oiba sense of belongingness ki punsi thodang punna nupa nupina yaminarakibagi yelhau diklam adu ngasidi loilaingakna thaidokhibaga loinana hingbagi maikai lamangna hanba phibamda mikha ponna hinghanbagi punsi purakhiba maramna nupi gi mayokta chathaba awat anai sing hengalakibani maram asina setmilon amasung leisemlon gi oiba thak ingkhat pibaga loinana khunai gi oiba asumba khongthangna pirakpa political oiba khongthangna nupi gi pangan hakwat piba mathau tare masina nupi gi mayokta chathaba awat anai wakhaigadabani natrabadi matam khara leiragadi khunai asi sumjarakpa khunai ama oirakpa yai adubu wafamsing asidi loilenga ki makhada leiriba makhaidi oithokloidaba maramna mikha ponba minai gi punsiron leihaliba loilenga ki potpu asi yankhaiduna manaba khunai gi manungda ningtamna hingba lengaklon puraknaba hotnabada nupi khunai ima oibi singna hena lumba thodang lobibagi matam oirakle handak marak lamdamsida inkhalakliba nupi masa singdagi hauraga mayai oirakpa maunaha kayabu makhoigi sendanpham lalonpot oina sijinaduna nupi khunai gi mayokta leiba miyoi khara amuk nauna thorakle haibasi partina thijinbadagi khangle makhoina mayai kaba nisa kaya sasin thaksinduna nupi kayabu nupa oiba singda senga mantikna duna pung kharagi oina yonthokpa amadi sijinahanbana singba tampaki mafam kharada chathabagi sabsaba likhun khudam sangdamga loinana party gi custody da leire khudam amatang palabada haukiba matam khara asida mantri bukhi gi mafam amada leiba asanba baragi yum amada lamsan naidaba naidabi kharana nupi lalonduna leire haibasi party na thikatuna sabsana khangki hariba miyoi singdugi manungda ahanbada irom maizau mamang leikaidagi thingbaizam thohenba Elias ibungo singha apokpa Indrajit singha apokpi Sundari ani subada Rebia leima pokpam apokpa jila ngamba leifam konjeng leikai kauna thabi amadi ahum subada tektek Elias Julia apokpa bungsa Elias Prem Kumar Sagrakpam
Leifam Irom Maizau Maning Lekai hariba miyoising asini. Hariba miyoy ahum asigi manungda Thoihenba Elias Abungsa amadi Rebia Laima Pokpamdi haukiba saisat tang Taranipan tha ama 2026 Nomaijing numitki ahingda Irom Maizau Maning Leikaida Maruti Swift angauba amagi manungda Sanay yunaiduna lairingaida Clubki miyoising amadi Maira Paibisingna phakibagi thaudok leikrabani. Madam aduna hariba miyoising asi amadi Makhoiga loinana Nupi Lallonba asida yauba partina makhoigi tungi khalaga masak maming leibak miyamda takrabasing asi lakliba January tang 38 phawbagi manungda party da Changjarkkadabani natrabadi ngakpifam thokraba leibak khunaibu maham tanaba sinba miyoisingni lauduna ahakpa chairak piragani haina serol asida phongdokli. CM kanana oigadabagi haiba wahangi marumda Party President amasung Rajya Sabhagi PM na kana oigadawribano hangnarakle. BJP gi Manipur Unit ki President gi Pham N Biren natraga Leisemba Sana Jaubagi ming panari. Miyam gi wakat lakpadagi cement concrete na lambi semba thingjinkre. Chief Engineer Risikanta mihat ki matangda Governor yauna Prime Minister na tumina leisinbagi wahanthok karino haina Khwairamban Ima Kaithian Joint Coordinating Committee for Peace ki maikaidagi wahang hangrakli. MLA Dipu Gangmeina Manipur ki Chief Minister Oiba Yana Leire hairi Delhi da BJP High Command singna wa khanabada nungbagi MLA Dipu Gangmeibusu CM ohenbagi matangda kumna wari sanakhre hairi Manipur singtam animakta sanagadaba CM pami hainasu center na phongdokhi haina hainari Maitai sing sawhalaga sarkar semandanaba honaba thaurang mali haina MLA M Ramesona phongdokre Governor si memorandum khak lausinaba leiriba oirabadi Piwa lamana lengaklabasu ngamgani